ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯒꯣꯔꯃꯦꯟ ꯖꯣꯕ ꯚꯦꯀꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯖꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯔꯤꯖꯜ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ GDS ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯔꯤꯖꯜꯗꯨꯅꯤ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯔꯤꯖꯜꯁꯤ ꯃꯍꯧꯁꯥꯅ ꯑꯗꯨꯝ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯒ ꯍꯥꯏꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯥꯝ ꯉꯟꯅ ꯍꯥꯏꯗꯣꯔꯛꯑꯦ ꯑꯗꯣ ꯔꯤꯖꯜꯁꯤ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯔꯤꯖꯜꯁꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯦꯟꯇꯛꯄ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯁꯝꯂꯞꯅ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯚꯦꯀꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯥꯒꯠꯂꯝꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯨ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯑꯅꯧꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯑꯞꯗꯦꯠꯅꯆꯤꯡꯕ ꯔꯤꯖꯜꯅꯆꯤꯡꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯞꯗꯦꯠꯅꯆꯤꯡꯕ ꯂꯣꯏꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯐꯪꯍꯟꯖꯅꯕ ꯃꯌꯥꯝ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕ ꯀꯧꯕꯤꯔꯝꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯒꯦ ꯃꯅꯤꯄꯨꯔ GDSꯀꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯋꯥꯏꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯜ ꯊꯣꯛꯑꯦ ꯑꯗꯣ ꯔꯤꯖꯜꯁꯤꯗ ꯀꯅꯥ ꯀꯅꯥ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯀꯃꯥꯏꯅ ꯔꯤꯖꯜ ꯌꯦꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯔꯤꯖꯜ ꯌꯦꯡꯕꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯄꯤꯟ ꯀꯃꯦꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯔꯤꯖꯜꯁꯦ ꯑꯗꯣ ꯁ꯭ꯇꯦꯠ ꯋꯥꯏꯁꯀꯤ ꯔꯤꯖꯜ ꯂꯣꯏ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯔꯤꯖꯜ ꯌꯦꯡꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯕꯗꯨꯅꯤ ꯑꯗꯣ ꯔꯤꯖꯜ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯣꯏꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯌꯥꯝ ꯀꯃꯦꯟ ꯍꯪꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯍꯧꯖꯤꯛ SSC CSSLꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯃꯊꯪ ꯊꯥꯗ SSCꯒꯤ MTSꯀꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜꯗꯁꯨ ꯑꯃꯨꯛ SSC CGLꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯂꯥꯛꯑꯅꯤ ꯊꯕꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯚꯦꯀꯦꯟꯁꯤꯁꯨ ꯑꯅꯧꯕꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯀꯟꯁꯇꯦꯕꯜꯒꯤꯁꯨ ꯚꯦꯀꯦꯟꯁꯤ ꯑꯅꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯚꯦꯀꯦꯟꯁꯤ ꯃꯁꯤꯡꯗꯤ ꯂꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯐꯣꯝꯗꯤ ꯊꯥꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯂꯤꯛꯁ ꯑꯞꯗꯦꯠꯁꯤꯡ ꯂꯣꯏꯅ ꯃꯌꯥꯝꯗ ꯄꯤꯖꯒꯦ ꯒꯣꯔꯃꯦꯟ ꯖꯣꯕ ꯈꯨꯗꯤꯡꯃꯛ ꯊꯥꯕ ꯃꯇꯝꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯔꯕ ꯑꯦꯞ ꯍꯥꯏꯔꯒꯗꯤ ꯇꯦꯛꯁꯕꯨꯛꯁꯤꯅꯤ ꯇꯦꯛꯁꯕꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯇꯧꯕꯤꯔꯣ ꯇꯦꯛꯁꯕꯨꯛ ꯃꯅꯨꯡꯁꯤꯗ ꯄꯥꯁ ꯑꯅ ꯌꯥꯎꯕꯅꯤ ꯄꯥꯁꯁꯦ ꯇꯦꯛꯁꯕꯨꯛ ꯄꯥꯁꯁꯦ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟ ꯖꯣꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟ ꯑꯗꯨꯒ ꯃꯣꯗꯦꯜ ꯀꯣꯏꯁꯟ ꯑꯦꯛꯁꯄꯦꯛꯇꯦꯠ ꯀꯣꯏꯁꯟꯅꯆꯤꯡꯕ ꯁ꯭ꯇꯗꯤ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡ ꯁꯕꯖꯦꯛ ꯋꯥꯏꯁ ꯇꯣꯄꯤꯛ ꯋꯥꯏꯁ ꯂꯣꯏꯅ ꯐꯪꯒꯅꯤ ꯂꯦꯇꯦꯁꯀꯤ ꯄꯦꯇꯔꯟꯗꯨ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯒꯅꯤ ꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯤꯌꯁ ꯀꯥꯏꯗ ꯂꯧꯗꯣꯏꯅꯣ ꯁ꯭ꯇꯗꯤ ꯃꯦꯇꯤꯔꯤꯌꯦꯜ ꯀꯥꯏꯗ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯇꯦꯛꯁꯕꯨꯛꯁꯤꯗ ꯂꯣꯏꯅ ꯐꯪꯕꯅꯤ ꯑꯗꯣ ꯇꯦꯛꯁꯕꯨꯛꯀꯤ ꯁꯦꯜꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯄꯥꯁꯁꯦ ꯂꯩꯈ꯭ꯔ ꯌꯥꯔꯦꯀꯣ ꯆꯍꯤ ꯑꯃ ꯆꯠꯇꯣꯏꯅꯤ ꯁꯤꯅ ꯔꯨꯄꯤꯁꯁꯨ 269 ꯈꯛꯇꯅꯤ ꯑꯩꯒꯤ ꯀꯣꯗ T2M ꯍꯥꯏꯕ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯨ ꯂꯩꯕ ꯃꯇꯝꯗ ꯀꯣꯄꯟ ꯀꯣꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗ ꯁꯤꯒꯤ T2Mꯁꯦ ꯅꯝꯕꯤꯌꯨ ꯑꯗꯣ ꯁꯤ ꯇꯦꯛꯁꯕꯨꯛ ꯄꯥꯁꯁꯦ ꯂꯩꯕꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯄꯤꯟ ꯀꯃꯦꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯄꯤꯟ ꯀꯃꯦꯟꯗ ꯆꯪꯉꯒ ꯄꯤꯟ ꯀꯃꯦꯟ ꯍꯥꯏꯕꯁꯤ ꯀꯃꯦꯟ ꯁꯦꯛꯁꯟ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤꯀꯣ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯇꯦꯛꯁꯕꯨꯛ ꯄꯥꯁ ꯂꯩꯕꯒꯤ ꯍꯥꯞꯆꯔꯝꯃꯒꯦ ꯂꯤꯡꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯟ ꯄꯣꯁ GDS ꯔꯤꯖꯜ ꯌꯦꯡꯕꯒꯤꯗꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯗꯤꯕꯤꯖꯟꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯈꯜꯂꯦ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯁꯦꯗꯨꯜ ꯀꯥꯁ ꯑꯟꯔꯤꯖꯥꯔꯕ ꯀꯦꯇꯦꯒꯣꯔꯤ OBC SC ST ꯂꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯋꯥꯏꯁꯀꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄ꯭ꯔꯤꯐꯔꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯔꯛ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯃꯣꯏ ꯁꯦꯂꯦꯛꯁꯟ ꯐꯪꯕꯁꯤꯡꯗꯣ ꯂꯤꯁ ꯂꯣꯏꯅ ꯊꯣꯛꯑꯦ ꯂꯤꯁꯁꯤꯡꯁꯤꯗꯤ ꯃꯌꯥꯝ PDF ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ PDFꯇꯣ ꯑꯩ PDF ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯍꯥꯞꯆꯔꯝꯃꯒꯦ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ PCꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ PC ꯌꯥꯝ ꯋꯥꯡꯕ ꯀꯦꯟꯗꯤꯗꯦꯠ ꯌꯥꯝ ꯌꯥꯎꯅꯔꯝꯃꯦ 99 ꯆꯠꯄ 100 PC ꯆꯠꯄ ꯀꯦꯟꯗꯤꯗꯦꯠ ꯐꯥꯎ ꯌꯥꯎꯋꯦ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯔꯤꯖꯜ ꯌꯦꯡꯕꯒꯤ ꯂꯤꯡꯛꯗꯨ ꯑꯩ ꯄꯤꯟ ꯀꯃꯦꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯕꯨ ꯀꯩꯅꯣ ꯏꯟꯇꯔꯦꯁꯇꯦꯠ ꯂꯩꯕꯤꯔꯒꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯁꯁꯤꯡ ꯑꯞꯗꯦꯠꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯝꯕꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯅ ꯑꯩꯉꯣꯟꯗꯗꯤ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯤꯅ ꯑꯗꯨꯒ ꯃꯌꯥꯝꯗꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯃꯇꯥꯡꯗ ꯑꯞꯗꯦꯠꯁꯤꯡ ꯅ꯭ꯌꯨꯁꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯐꯪꯍꯟꯖꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯈꯔ ꯂꯩꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯌꯧꯕ ꯑꯗꯨꯒ ꯚꯦꯀꯦꯟꯁꯤꯁꯦ ꯂꯥꯛꯇꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄꯁꯨ ꯆꯦꯅꯦꯜꯁꯨ ꯂꯩ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯚꯦꯀꯦꯟꯁꯤꯁꯦ ꯅꯨꯡꯇꯤꯒꯤ ꯚꯦꯀꯦꯟꯁꯤ ꯂꯥꯛꯑꯦꯅ ꯊꯥꯒꯠꯄ ꯆꯦꯅꯦꯜꯁꯨ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯐ꯭ꯔꯣꯗ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯗ ꯃꯌꯥꯝꯗ ꯐꯤꯜꯇꯔ ꯇꯧꯕ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯁꯦꯡꯕ ꯂꯥꯛꯀꯗꯕ ꯑꯁꯦꯡꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯉꯕ ꯗꯥꯏꯔꯦꯛ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯒꯣꯔꯃꯦꯟ ꯖꯣꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯉꯥꯛꯇꯅꯦ ꯑꯩꯅ ꯊꯥꯒꯠꯆꯔꯛꯇꯣꯏꯁꯦ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯀꯟꯇꯦꯟꯁꯤꯡ ꯉꯥꯛꯇ ꯐꯪꯒꯅꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯒꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯚꯦꯀꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕ ꯑꯞꯗꯦꯠꯁꯤꯡ ꯃꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯐꯪꯅꯕꯒꯤꯗꯃꯛꯇ ꯉꯟꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤꯡ ꯐꯪꯍꯟꯖꯒꯦ
download tawbagi result yengbagi link do ai pin comment hapcharamge mayamna du changaga result yengbiro Manipur gi mapa yaramgani page dum chingkhatlaga adudi yengbiro aduga textbook pass laibisu textbook pass ki link duna kwai mathaga thamamage mayam link je textbook pass na kwai mamang thammije government job khudi makta kana baini adu textbook pass sinaba candidate singnadi khangbiramagani ai video si aduga mayamna SSC ki oro railway ki oro defense ki oro PDF oina lyric sing pamba leramba yai aduga banking ki exam sing SBI clerk PO RRB insurance IBPS clerk PO na singba banking ki exam preparation tawba sing ju sida changadaba lyric sing je PDF oina pamba lergadi mayam 149 da fangani banking ki lyric sing yona aduga defense ki SSC ki bo oro agnipat ki bo oro railway ki bo oro SSC GD SSC CSSL CGL SSC MTS na jingba SSC ki lyric sing ju loina leire engonda PDF oina PDF sing je Telegram da message thabiro personal oina Telegram da message thabiraga adum lyric sing je phangba yagani ado SSC ki lyric sina 199 da fangani banking gi na 149 da fangani mayam Telegram da personal chat toroga dum phangani payment toroga do ai ngasi gi andi matang se da video si tension jake thank you